अहमदा मरुदा पाव Tronglaubi Togdok Adugi, Tizinbeki Tabak, Kumang Yang Changsili, Miam Namating Bibiu Haina, Home Minister Govindas Kontozamna High Cray. Tronglaubi Mihat Ki Togdok Achumba Fanghalu Haina, Social Justice and Empowerment Ki Union State Minister Ramdas B. Atawalena, Union Home Minister Amit Sahada Taksin Cray. Amadi Sajibu Chairauba ngasi Manipur gi yumthong kayada pangthoknari Kurum Jari ISTV Pau meeting tabiri bupum namapu taram nokjari Pau sandok na pizari Tronglaubi ki thogdok adugi investigation khumang yangna changsile miyamna cooperation PBU afaba state ama oina bahotna bada miyamna mating pangbiu haina Manipur lenga ki Home Minister Govindas Kontozamna phongdokre wafamase Manipur Fire Service Department aslimduna ngasi dagi hauraga hapta ama chathagadaba Fire Service Way English ni kuntaru ki thoram Manipur Fire Service Headquarter Imphal da pangthokpa thoram da phongdokhibani Home Minister Govindas Kontozamna chief guest oiduna pangthokiba thoram aduda Manipur Fire Service Headquarter ki Director L. Navachandra, Tongan Tongamba Department Singi Makok Tongba Mui Sing Amasong, Mastak Naiba Mui Kasu Sarokya Ki. Tauramadu Manung Chena Manipur Fire Service Department ki Matong Masak Kangba, Matong Nafaba Fireman Singda, Certificate Sing Piduna Pugning Togat Ki, Amasong, Fireman Singna Demonstration Su Pangtoki. Tauram Aduga Marilena, Manipur Lenga ki Home Minister Govindas Kontozam na Makhatana. Manipur Fire Service ki Mapangal Hena Kangkat Hanaba, 15 Finance Commission ki Makhada Anoba Matamga Chunaba Kusukulai Singh Hena Hapchinaba Taurang Tauri. Fireman Singh na 24/7 da quick response da thapak taunaba Taurang Tauduna Leiba Matautai Fongdoki. Tronglaubi ki Thogdok Adugi Matang da Palladuna, Mahagna Makhatana, Handaki Tronglaubi ki Thogdok Adugi Matang da investigation Yamna Kumang Chausile, Asaubana, Equita Manghan Bamaramna, Miam the Pugning Wakal Fata Biraga, Santi Labor State Ama Oina Bahanabada Mateng Pangbiu Fongdoki. Tronglaubi ki Thogdoki ekoi investigation yamna fast pace da ekoi changsili masi sarkar na paithalagi ba ekoi thabasi nasi Manipur da leiriba praja puna na sohojok pinabi reheraga asao bana ekoi mangjabo oi sumsin na reheraga tung koi bagi oiba shanti leiba adugumba sapkhatpa state ama oina na hona bada mateng pangbiu hai ekoi Santi layan state lama, boleh bakam kita koi state asi progress lagi doi bani atau state ka sanggam lama lama state lama lagi doi bani, mana sarkar ni macam jadi Santi thamna mohon pada praja punya mana materi bangbiu hai ba, wafam sima soyalan thamjari. Thauram Aduga Marilena, Manipur Fire Service Department ki Director L. Navachandra Singhna, Manipur Fire Service Department na Tongan ba mafamanga da fire substation mga hangdokre, taruga masu hangdok na ba thaurang tauri, ahen ba fire substation khara masu semgat na ba lengak ta proposal thakre fongdoki. Mahag na makhatana, Hagjikti Fire Service da challenge mayam ama thengnari, miyam nasu yari makai may haulang pok thok ta na ba na biyo amasung achaw ba building sari ba singnasu fire safety ki guideline ngak biyo hai 26 fire substation anova creation to bina ba ai proposal thajagre aduga loina na maduga loina jabada loina kadaba koi fireman main power su koi post creation to na ba ai thajagre adu government na soidana to birakani habagi sa ai tawjai aduna ai koi fire service na wasi su niyam da angam ba thakta ai koi na fire service na kari tawi amasung makoi na tawngam man kari no haibna singbadu ekoi mayam khangan jaboina ekoi demonstration kaya ama ekoi ngasi fire service di gi kurong sabal lawga ekoi kusaban Tronglaubi ki tamthiraba thogdoki matangda akanba action lokhatuna victims singi justice fanghalu haina Social Justice and Empowerment ki Union State Minister Ramdas B. Atawale and National President Republican Party of Indiana Union Home Minister Amit Sahada Taksin Kray thogdokasiga mari lenana Union Minister of State ki office degi Union Home Minister da pisin ki bachirol amada Bistupur district ki Tronglaubi da tha asi ki taret ki ahing nongyai matung da thoki ba tamthiraba thogdok da bomb kapsin badagi
Maitai Furuk ki pikliba chahi mari suraba angang nupa macha amaga supnagi tha manga khaktangai ribi angang nupi macha amaga lekhidaba thokdok ase terrorist attack ni attack aduda pikliba angang ani aduna victim oihobani hairiba terrorist attack asi maitai gi icham chamjaba imung amata bomb kapsin badu khaknatana Manipura tangdu leitaba halaktana ba chatharakba attack ni asigumba tam thirab attack asita mahaki maikai tigi akan bamongda condemn tawi pomna magasigi yenglaga hairiba tam thirab attack chathaduna pikliba angang ani hatpada chenaba singi mathakta akanba action lokhatlu thogdog adugi matangda khudakta investigation chathahalaba satahalal ngakpigani chathahalaba ta chenaba sing chap chap cherak pigadabani loinana victim ani gi fangpham thokpa justice fanghalo Manipurda tangdu leitaba amasung miyambu asokapan yahondana thamnaba ahanba priority oina thabak tobiyu haina cheral aduna makata ki haide Sajibu Chairau Bangasi Manipurgi Yumthong Kayada Pangthoknari Numirasida Yumda Lining Thau Laimarembida Angamba Athen Pot Katuna Yaifa Thaujal Pibinaba Thongni Jaki Imung Singda Thong Thaglaba Chak Ginchang Sing Thongal da Katuna Nada Yektaba Nunga Yaifaba Pinabinaba Thongni Jaki Amaromda Haujik Thokliba Leibaki Irang Asina Maram Oiraga ngasi Sajibu Chairau Bagamari Lainana Manipur Zoological Garden da mi yengba laktanaba EYDC Club Iroi Sembana Solon Senkare Amaromda Iroi Semba Chingdasu Miyamna Chingkaba laktanaba khanghalakle EYDC Club ki maikai dige Fongdorakpada Tronglawbida Mama Macha Tumlingaida Bomb Kapsilaktuna Pikliba Angangani Minungsi Leitana Hatpi Kiba Amade Apokpi Mamana Phibam Thina Sokhan Kiba Loinana CRPF na Miyoi Ahum Hat Kibagi Thawangbu Pen the Baga Mari Lenana Kongtang Asi Pakat Pane. Club Basina Konba Mafam da Haujik Manipurgi Piba Masigi Tang Taba Mamari Lena Basingna Purak Triba Fauba Laikai Asida Isai Lila Tabal na Chingba Pumna Maksu Thingzil Haina Fongdorakle. Solution ama Purak Triba Koigi Yushemba Youth Development Club na Koliba Area Mafam Asida Matam Kaptana Irang Harakumai Tabal Isai Amadi Hoxi na Singba Boy Tingjang Jakre, Loina Nangasi, Gauragi Serao, Situ, Hariba, Tronglawgi, Toto Aduga, Marie Lenana, Amoy Shokna, Lakai, Sigi, Ladybug, Lapasina, Noaita Badu, Ucha Loina, Nasi, Koi, Hiroshima Zoological Garden, Asi, Koi Nasi, in Hajabatare, Levaki Tonganba, Ladybug, Lakai, Sing Adagi, Zoo, and Lakani, Haidana, Sato, Viram, Viramani, Akoi Manjona, Zoo, Koi Nasi, not Tinjare, Hava. Opamasi, UIDC Club in Magadi, Leva Mian the Leva Fight, Kibitum from the Missionary. Tronglaubi Awang Laikai da Cookie terrorist sing na Chatharakiba Bomgi attack da Pikliba Angang ani Hat Kiba Amade, CRPF na Nongmai Kapada Micham Ahum Laikidaba Tagdog Yaning the Bafongdog Galoinana, Tagdog Sing Atuda, Laikidraba Singing Mafam da Ikai Kumnaba Utpa Amade, Awaba Fongdog Tuna, Kendall Tanduna, Thanga Samukolgi, Laikai da Miamna Kongjang Chang Sinkre, Naya Club Thanga. Samukolna Sinduna Lamdam Adugi Muikan Sarugyadana Chathakiba Awaba Fongdokba Amadi, Ikai Kumnaba Utpagi, Thoram Aduda, Sarugyakiba Singna, Minute and Itumina Leptuna Awaba Fongdoke, Sarugyakiba Lamdam Adugi Nupi Sing the Fongdora Kibada, Pikliba Angang Anibu, Haliba Singi, Tawangasi, Sadagi Hena Satiba Lichatni, Jenaba Fakiba Sing Chaba Capital Punishment Pigadabani, Amadi, Micham Hatpa CRPF Sing Cherak Pigadabani Haike, Tungda Kolaukayasu Lauke. Akoi misam miam kuding mak khang duna leibang ambagi pangan do leiraktre lanjadraba chamjaraba angang kaisu khangjadriba angang singbo haliba amadi CRPF na misam miam bo haliba mayam se masigi matik saba dandi pidriba phawba mihat pa puthoktriba phawba leminaiba akoi kuding mak se kongbam amato oina leminaduna apunbagi khongjang changsinggeni haiduna ngasi akoi gi mayam gi apunbo oina lepsari Akoi narco terrorism Manipur dagi lok thok piro haidana handan laudana lairi ngasi bawa phangdri
अखोई लेप लेतना अखोई लाउगीगनी हाइबा अखोई मामा मयामगी फिरपसे ngasijo अचेपा म ओइना लेपिबा रोंग लाउबीदा थोखिबा थौदोक्सिदा CRPF सिंजे मतिक चाबा दंडी पीगदबनी अदुगिसु मथक्ता अखोईगी अंगांगसिंग हाटपा कुकी टेररिस्ट सिंजिसु मतिक चाबा आइनगी मतुंगिना दंडी पीगदबनी कैपिटल पनिशमेंट पीगदबनी अदु नट्रिपाव अखोई असिबा अंगांगसिंग अमत्ता लौगिरोय Manipur santi porak te bawa akoi mama ama oina akoi masida sogot sabaga loina na ngasigi mairakat pa se pangthok jabani Lamdeng apunba maira paibi amasung lamdeng apunba club na senduna Tronglaubi thogdok yaningda bafongdok tuna mairagi khongchat ama lamdeng makha lekai da leiba the pioneer club tagi hauduna lamdeng gi akoibada chatkre maira khongchat aduda lamdeng makha lekai mayai lekai amasung awang lekai gi yamlaba maira paibi na sarugya ki maira khongchat aduda sarugya kiba the pioneer club ki president Khundrapam Lokeshona handak thokliba thogdok asida India lenga ki luchingba singna tumina leithokpa yaningde lamdam asida अनोबा लागलबनिना शांति हंजिलनी हाइना पानरंबगी ओना तैनबदा ओइरकपासी लाइबक थीबनी हाइखी तुंगदा खोलाव कयासु लाउखी अनोबा सरकार अनोबा चीफ मिनिस्टर होंगपुके इरोइनना अखोइन असुम खरा फंगकनी हाइबे अचोब थाजब थम लेजरंबदो परा ताइवनबदा लापनिना मसिमगी मसिमचिनी मसिकुंब वाथोक्सिने होजि मयाम पब्लिक मयामना पेंददा प्रजा मयामना पेंददना अदुगुंबगी खोलाउसिंग अदुनी ngasiगी अखोइगी लेकाई सिगी माइरा पाइबी क्लब सिंग पुंजलगा अदुगुंबा सरकार असिदा पेंदबा मयामदगी खोलाउदुनी अखोइनि ngasi लाउजरिबो लेलि अछि चचरिबो Tronglaubi kuki narco terrorist ki bomb attack da leikidraba pikliba angang ani amadi CRPF na nongmai kapada leikidraba mioi ahum yauna leikidraba mioi manga gi mafamda kasargi palarbon karong da leiba lamyambe hizam irawat ki mitam mamangda maira thanduna awaba phongdokba gi thoramasi apunba khungang mapal chakhatlo HO Baskandi Rural Development Association Palarbon amade panthoibi mairalu Palarbon chingba lup singna puna khutsamnaraga pangthokibani Thauram aduga mari lenana wangang kibasingna Manipurda matam sangna chatharakliba kanglup ki irang asibu loishindana thamliba asida pendaba phongdokhi ado ayo sibata di thamjadingi madodi masi chahi ahum hena chatharaklaba Manipurda kuki narco terrorist sigda balik makhatamna masi haling bada hat liba tawling bada tawliba labi tingge tingjal liba Manipur gi maru liba lifeline ani se maite amate chatpa yaro yaye asibu karama malem gi chatlabi aida laibage ga sibaw chalhan dene paugi marak thana tembe break mata longminase Dada Ibe makigano Alda betamo Sige se next TMT na check sin na laksila ka tham khabani ne Dada rang se juhar habaga amta kidarbo asumna mayam na machal bo ngap san lugum masigi yung masibu aso yang an ko kada batagi next TMT na ngap seli next TMT juhar habati ngap tok na ba sem bani zaman technology si na bana concrete ka tok na tinaba matamda kapang ng amuk na angle adli next TMT strength is in the way Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matong taram nokchuri pau makhatana pizare India gi Vice President CP Radhakrishnan yauna Delhi da pangthokpa Dun Sanskrit School Dehradun gi Silver Jubilee thoramda UNACO Group ki Chairman N Iravanta Sarugyaduna wangangkre UNACO gi PRO gi Cherol amana Tribal Gurukul ITI Dun Sanskrit School Dehradun gi Silver Jubilee thoram Delhi gi Bharat
Mandapam the India gi Vice President CP Radhakrishna Athoiba Mithunglen Oiduna Pangthokpa Thoram Aduda Transforming Tribal Lives Through Science and Technology Haibihiramda Pangthokiba Tribal Gurukul gi Silver Jubilee Nini Chenba Numita UNACO Group ki Chairman amasung Managing Director N Iravantana Entrepreneurship ki matangda wangangki Mahagna hai Leibag ama chawkhatpa haibasida Leibag aduda leiriba Entrepreneurship singi thaudang yamna chawi haibasina Jingba maru oiba wafam sing fongtoki hairi Haukiba chahi kaya gi mamangdagi hairok miyam na ngak senduna yoktuna lakliba umang amoina leizaraglaba khulgi uyogasi haukiba nomaizing numita paktak nana mai chakadabadagi kanba ngamhaure chakiba mai adu kadadigi kamdong na haurakpano haiba chap chana khangbangamdana yamna kanna mai chaklakpa du ubadagi eco network manipur gi thomi single loinana hairok part 3 da leiriba hairok development club IGC kabolaikai development association KDA amadi khuman youth development club KYDC gi thomi singla changsinduna lamai chakpa du kanbagi thabak chathaki khulasi ki mamangda Teknopal district tainana leiriba khulgi miyam na ngak senduna yoktuna lagliba umangasi ngak senbagi mapung oiba thaudang hairok part 1 amadi 3 da leiriba club singna lautuna lakpada mamangda su umangasi lamhen tu henba kharana itatatana mai tharambagi thogdo kaya laikre adubu matam chana changsinduna kalhaubadagi ngasi fawba umangasi leibane handak lamai tharambagi thogdo asisu umangasi bo manghan ba pamba mioi kharana atamnana tawbani haina jingnaba lei environment kannaba miyam amate department akan thabak paikhalingai charak asida asigumba laibak thiba thabak ama chatharak pasi taraina logde masi makatana tawbiganu umang asi yokhatpada ikoi khudimaki thogdang lei mioi khara khaki lanai nate umang yokhatminasi lamai thabiganu umang wamang yokhatuna mausagi khal kaitharakliba asidege aikoina kharada oirabasu kanminarasi loinana haujik leiriba khulgi umang asi hairok miyamgi amata ngairaba lan amani haibasi khangminaraga makha tabada sigumba lamai thabagi thabak tawdana ba haire loishilakpada maroiba paw mukana pizare Chonglaubi thaudok adugi thizinbagi thabak khumang yangna changsile miyamna mateng pibiyo haina Home Minister Gobidas Konthaujamna haikre Chonglaubi mihat ki thaudok achumba fanghalu haina Social Justice and Empowerment ki Union State Minister Ramdas B Athawalena Union Home Minister Amit Sahada taksinkhre Amadi Sajibu Cherauba ngasi Manipur gi yumthong kayada pangthok nari Hauzik Fabugan Asti Bina Sandok Chaba Manipuri Pau Matang Seloizere Miring Tabiri Bupum Namupu Amukana Kurum Jare